mata yam sai churuk macha yam da thake isu mata shaba phanaba agi khongbi se oine chupo abem tapna tamo Roger pothau dana Jacob su Roger su pulak khangi oima abem gi mata waduda Jacob su nungai tabadi fauri bani warak pagam draba thamoi dubu haujiti nupi angang dagi lapna lekhibadu pamjarami Roger na so abembu nomagi asuma sum nungshiraglibani nungshirabasu karamna loinagani haijadabana kari shwaiba ngamjaramde abemdi mapa mama animak watlabanina karigumba mahaininglabashu awatpa leirabashu haiba ngamdana sum leirakpana tha ani ahumuk hauki ton sunong phaduk laktuna matarigi awaba wakhalbu ngihakta oirabasu kaukthuknaba koiba pubirami tongi chahi 19 gi birthday numitni kanadasu birthday pangthukani haijarude supnagi mataroi aveng kakta haiduna makhoi ani koiba chatlami garden amadani makhoi ani achapu khara leiraga changminari abemna bye ningba thungdrabanina nangi birthday gi kemta lebiba ngamdre ton mathai nungaitana tapna adum nai nu bai college yu kaminare sidaidi nangshu lohongkrani ko nupa ama macha nupi ani puraga makhoi su garden du dala I lishabia phojai ko noi ni lesbian lo tona adumai na khalasu yai nakanda nupi ama mampura pau namit adu ngauba nupa duna koino animak ichanupi ne bab tulana lawno tona mataroi da onsilaga bai khangno aigi BF ne abemak na somdiam ne birami ton noklaga khara negi gai noisho nupa duna shom abem mane aini Cristino makhoi ni sina kakagi machanpi ne Sonia Sophia na dacha ina masyam bhajaye phojabane avem na noi ni kamai khangnei no kyam kuirage ton na evidagi khangnabane kuitri ngasin ahanbu nei sini avem na is tamo khangladi neru ko pijani mawalo dejo yam thajadi aina atai dai tekai nakakta poreisa maga khangna hange ne porakpane Cristino na ton adidi keksa asida ka urasira hoi yai Sophia na cheton se happy birthday aya kai gile reino Cristino na angang na harau pijerisidi koklushin bio ton gift lorami thank you Cristino na bidadi kiabu phajade asengbadadi arobi phajalerame daw ya he tona nangshine chapmane abem nokthore yam nokninge ni se yam jane tona shoidena ko tamod haidong luni ko Roger do soirno ani do jura wai khrabane Cristino na college do ga sidi dong tong da yaroi tona adugi wakhal ka do amta ngai khohero abem na mabung fau longdri bane Cristino na noi tamodu nupi ga phangdra chala sembirake yam leye tona som nupi karba tawire era naksu adumai na gadi haino Sonia na cheton ekhoida soksa Mr. India yaudine kai gamba winner oikladi universe tuine tona khangi masak phojai post taina ngihak dilen bibane celebrity ka oikredi aiga kaukhrani yamware chailani ngangna ai adugumba thamoi hongdo honji tawdoba nupa nate
Tona nupa kayam thoke haibada yengdoribani. Ai Kristino ne aina khankiba wakhaldi hongde. Hoi yengo matam-matamgi matung inna aina tawrapado. Tona tapna bemda aikhoi tamo ubada mathan thagatana chenkidoine. Abem wanthade nokchari Kristino na chirol ga tawni ka atopa nupagi warira. Tona hoi mane khangida aujika nupi nabu nathamoidi sengdrabanina nupi khudimak lana lobiriba adoina teda dangna nupa atopa khangnade haibase thajau yade. Fari kaino bye ai shuta koi natra. Abemna Christina aigi tanuk shibise nupa amada koidabane makhoi tamodu kibadagi kanamtana haiba ngasi paw yadribane. Nanga khangnarambasidani aini ngaibase mabung shatiba leiba imungdugi nupidune aini yam pamise. Tona noi ani class 8 kai haibadura Sonia ga Sophia ga na mari cheton nabung shatiba leibanina naimdo nganta panthoko. Christina na ai angang da kai ngangno irang kaina taptai fudaredana. Abemna aikhoi de helam daw male. Christina na noi anisu yam angang nida chahi 19 khota ngai ba natro. Abemna mane dada gaurage dada di chahi kyamuk surage kai wanarige. Ai hantak 25 sudone Indian Navy ne Adama yamna lakdawriba Mr. India sida sharuk yana haibadagi matam khara shuti lawakpane. Mayamna haimanbadagi aisu sharuk yarage na khalle. Abemna yam bhai da mai pakpo ichero. Oirage. Sonia na auji pagi oinadi makoi 37 sida aikhoi da chongna mayamdagi loinamakta qualify oiba perfect oiba helibane. Yare moshi angangsina haipadi mayang machana manungda raushanaramadi perfect ka pungchai. Abemna bakel ngase pri anupada nupani tamoje ko kaya mani. Christina na noisha raisa nati Kresni Ibai Tona wajabana laoyari wachikar sunardi kekaglage. Christina na kek puture aduga makhoi manga khak tarak birthday do pangthokjai. Acha ta kharasu mafamdudagi leiraga chaminai. Tona kek tu magi bib tu inbi abemna masagi phone daisu photo kapirami. Makhoi masel amaga photo shu mayam kapnarami. Ngak wari watai sanaraga Christina na Ton asoi pawdai khoini wari sanokse. Tona mayam lerga dugumada haikano haiba adu aina khwaidagi saunungbane. Abemna set launa thari kaino ngawraba ngek wari sanokso chatlo. Bye ai ngamoi nushi yauraga sumaina nupagi hongnabi tungane amna pambase ai hinade. Christina na oise sorry. Abemna ilai prepare hogalo mina nungai de thabak tawlo hogalo. As bye ai tale haba deda chinglaga pukro ai le ai. Tona masaksiga ngamdre. Bye chalo wari sanokso natradi matungda ai sungaw yaureko. As nang marisiri oise oi lao. Christina na oi gai nang shu amutadi dada gawrodana. Tona ngamdre thungnani thungnaroi su khangdaba nangwanda kaidobai dada gawdoino. Ai ni ngasi cheladi chenbiro he ngasi da unada ngairi yam hinjilagano. Christina sinokjai makoi ani mafam amada makongna tapna lai. Nang aina halakdri faw yum palamba yaruko. Nakanda ichama mampamaga lerumge. Choi chadune ngangse
Nasuk ifa fajagai saksu kaine. Leisariŋeida kaktana mawaiga kakpa yabra. Namanabi asina itap tapadana nangna khatliba. Atapase amu pamaba. Phanglaroi ibungo mi luhongdorabani. Aikoi ani sukuyaroida chahi ani muktangdi leikise. Chatluda saida chahi ani kaina ipa imana lukupirani. Tanjadida fola e ton pakatna. As tamore tumina leyuko. Hello tamo kaida lege kaigino ai hangde yabra. As imanabi akhoi manga mumo chariye. Oh fare fare nupana habi yaramadi atopira khango. Wachi do ngang kano kaide nupano imanabi ge bahlaura video call tawra. Shumai banira yare yare nasakuti sinduga ingde. Adudi thamo yare yam disturb taw kano. Yam thengla kano nupi ngakta oh lesabi farabane khoi nu khongdi. Ime nang lesabi faraba. Oh pare ambo leisimbiro. Oi layer dawni thamme. Tona phone du kakthali. Aina kinom tang chathokladi loina pakatlamani. Thokhe iwanai thukini. Christino hau kainok thora e. Tona no kano nang masu. Nokcharo. Ani dong yak wari sanaringaida pungdi ahum henkre. Ngehak leraga Jacob tu leifam chapang khanglatre. Makna pakhatchari badudi anganga oibaga matam suphatabaga nupi ngakta oibaduda pakhatchari bani. Gate thoraktuna ani do lakpare yengjari. Roger di abembu nuksirokpagi khaman basu horaklami. Masana di khangjaba nate. Nan khaidi abembu nuksirabasu makhoi yumda leiri khalladuna kaishu ka hena wakhal oirudabani. Ngasidi abemdu yumda leitabagira khangde. Roger du wakhal charangnarami. Kaduda hangat handa chachanai. Garida pung amuk yengi. Thongdo hangdoklaga abengi kada amuk lai. Abem leitabada masadu leifam khanglamde. Masu makhada kumtharaktuna gate mayada thurai. Jacob na makut ani do pocket humlaga lepada ubada. Tamo kuna ngarino. Jacob karimata khumlakte. Roger na mukasu. Abemda amta phone tawgera. Aina tawradi wakhal ama khallani. Aina tawradi wakhalani khankrani aduna tawrisi. Roger na pungse mari dadore. As shidi ai sauni laktore. Jacob mami to pairapne yenga e. Namgi tuna khamban bai aigi sina pakhat bai. Roger na adui na ditamo aishu pakhatli ne. Kwai de bu chatlino. Nachanupidusu lamdi hele. Ai imung chongo yam taningde. Khoidau lamkhatpane. Machanupi soklubaga yaba nate. Roger su makha tarudre. Jacob su tumina soroklomda yengduna lei. Activada maya ihigatkai nupi ani khak laklibadu munne yegami. Naksila kanda uri tonga bemga oirami. Ton gari du sat khami. Upliba sunglass tu kitang makuna chingtharaga. Heroine se princess ngaira. Jacob mami to kharakna. Pungse kya tare ha. Tona tamo gari yengaitro mari tare. Mi usitaba neya tekera. Kaino ai birthday ki imanabi kharaga koiba chatlubane. Nangi birthday ne aishu kange. Yumda dumna manabi kaiga chaminaw yadra. Nong padok koiba sida ishaw yam langkano. Noi na ngawpadi yabra. Ai nupiga nupaga manaya bra. Aduri chakhutaba dialogue tu na mahele taningdaba. Bye lehoro ai chatlukige. Roger na ton ai di khangludre. Happy birthday. Khangdabadu na bu farabane. Thanks. Gari tu shat mamai leraga thaukhirami. Jacob na abe kai du chatlurage. Abem na garden da koirubane. Jacob na oh fare chango. Abem na changkibaga Roger su inakhige tawi. Jacob na tumina Roger ki khudang du parami.
Roger ngakna wadu haigi tawbaga Jacob na tumina layo haibagum ingi tawrai. Abem na imung ta changkibaga Jacob na Chinani simanade aikoi tonadi momo chari haikibane aduga abem na garden da harisinadi kanano mo ite bangange. Roger na adudi tono oramdo male. Jacob mami to khani yinga I Roger na pakatna aina haidi abem di hojiksa mapa mama leikidabagi thawai cha iba matamne aduna oide bangangam do mandaba. Jacob na nangda aikoi tondagi abem hena nungshirpai khudamne. Roger na adumaina harisu yaida. Oi apangja ngasi ahingde aikoi ni lutchase koida natugi kada kidoba phone huranba koige nupi aisidi karubu keraga koibu chatladi photo di compulsory nama madaune. Oh oi yai ani du su imung de changa e mai ka da changa khre. Jacob na hayak padu Roger di kaisu khangja banate chumdagi photo namlamni khaktani khanjaruba. Numitu abem di saksaning dre haiduna chabe yaram dre. Jacob ka Roger ka chaksa na sana wari sanari. Jacob na nupi aisidi sapham yambane maithongdan ama wakhaldan ama thamoidan ama aduna suta thajaruno. Roger na tama nupi loinamak la. Jacob na loinamak na haise nupa aikoi pukjelga nupi ga suman manaroi fana farasu fana fajarasu makoi gidi tongan wei so nupi torapa nature ma de dum leibane. Koi matang ino tama ai matang haiba leite ko apangja tangkak ki matung inani harise. Oh aikoi na fana nungshirasu makoi gi wasa chomagi manungda 50% mukta thajadawne loine thajaba yade. Nupi masel phau wayam loklabane nupa aikhoidabu dong haidoknabagi wane. Roger su Jacob na haibada munna tasilamni. Somdana tonsu tumam dayaduda Christino ga nungsiwari chithanari. Ahan bahurupagi haunasa tumdripau mapau taningba matamni. Sunitana machanupi tumkhraba yengba changlakpada wari sanabadu tarduna. Chatumbi tumdripo phone da laichuganuko. Ima nabige wari sanabane ngasa egi birthday yawu pharak tari na hairupane. Hoira hoida ima na haidi phone sumetana wari sanadana leibado phatte haibanida noibu phone paiganu haibanate. Hoi ima tumaduine. Hoi pothana batawro college satui natro. Chatuine. Haujiti isasu chawre gari thauba haidana nasana thauraga chacharabasu ima di wada bangamdene. Ima ai fazana hairabane kaisu tawrose. Hoi ichana gari thauba haibase ima da tiyamna kanakraponi. Potharo maiga se muthaluko nami chokani mai ngalaga tumbase phattabani. Hoi Shunita su chatkri ani du pung tara helafau juza adum wari sanari. Somdana hero ani du apem tungkiba ngaibada hakamga uhawa chalami. Roger na tama kai kanaba tumuro sida. Ai nang tunggesu tumuro aidi sankini. Os aidi kedawai tumdoiba tamona itugi kadu huranba changlaga aina tumlai thokatra. Adu oradi tumina phamo. Ani du TV yenglaga sumlairambadagi TV dudasu natai juko chadaba sinama yauri. Jacob na punga thengjalapasida film sina maronama amataro. Roger su remove to pairaga mathang summetpada natai amata charaktabaduda pogo oina tharai. Jacob na fare shine he. Roger su nokthorei. Jacob na baro tadore chalo uraluro. Oi aingondaga haire. Natugi kaduda nangna changdradi ai changu saira. Hoise ai tapna changurage.
ꯑꯕꯦꯝꯒꯤ ꯀꯥꯗꯨꯗ ꯔꯣꯖꯔ ꯇꯞꯅ ꯆꯪꯉꯛꯏ, ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯉꯤ꯫ ꯖꯦꯀꯣꯕꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯔꯣꯖꯔꯁꯨ ꯑꯕꯦꯝꯁꯨ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯒꯅꯨ ꯍꯥꯏꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯉꯥꯛꯅꯕ ꯌꯥꯎꯔꯛꯂꯗꯤ ꯃꯇꯣꯝ ꯃꯇꯣꯝ ꯇꯨꯝꯕꯅꯤꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯆꯨꯝꯅꯒꯤ ꯊꯣꯡꯗꯨ ꯂꯣꯟꯕ ꯈꯛꯇꯅꯤ, ꯂꯣꯛꯇꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯕꯦꯝꯁꯨ ꯂꯣꯛ ꯇꯧꯗꯕꯤ ꯇꯨꯝꯃꯝꯃꯤ꯫ ꯔꯣꯖꯔꯅ ꯑꯕꯦꯝꯒꯤ ꯀꯥꯡꯈꯟꯗꯨ ꯍꯥꯏꯗꯣꯛꯂꯒ ꯑꯕꯦꯝ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯖꯩ꯫ ꯑꯕꯦꯝ ꯇꯨꯝꯈꯤꯕ ꯇꯟꯖꯥ ꯂꯧꯔꯒ ꯃꯣꯟ ꯃꯌꯥꯗꯒꯤ ꯐꯣꯟꯗꯨ ꯇꯞꯅ ꯂꯧꯔꯒ ꯔꯣꯖꯔ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯍꯨꯔꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯥꯁꯨ ꯇꯥ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯁꯣꯐꯥꯗꯨꯗ ꯑꯅꯤꯗꯨ ꯑꯕꯦꯝꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯃꯦꯠꯇ ꯉꯥꯏꯔꯤ꯫ ꯋꯥꯜꯄꯦꯄꯔꯗꯨ ꯎꯕꯗ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯌꯦꯡꯅꯩ꯫ ꯖꯦꯀꯣꯕꯅ "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯅꯨꯄꯤꯅꯕꯨ ꯀꯣꯏꯕ ꯆꯠꯂꯗꯤ ꯐꯣꯇꯣꯗꯤ ꯀꯝꯄꯜꯁꯔꯤ ꯅꯝꯕꯅꯦꯅ." ꯔꯣꯖꯔ ꯁꯥꯎꯔꯞꯅ "ꯅꯨꯄꯥꯁꯦ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ?" ꯖꯦꯀꯣꯕꯅ "ꯑꯩꯅ ꯈꯪꯕ꯭ꯔꯣ?" ꯑꯕꯦꯝꯅ ꯇꯣꯟꯒ ꯈ꯭ꯔꯤꯁꯇꯤꯅꯣꯒ ꯃꯈꯣꯏ ꯑꯍꯨꯝ ꯅꯝꯃꯛꯄ ꯐꯣꯇꯣꯗꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯖꯤꯛꯋꯥꯏꯗ ꯋꯥꯜꯄꯦꯄꯔꯗ ꯊꯝꯈꯤꯕꯅꯤ, ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯍꯨꯔꯥꯟꯅꯤ ꯈꯪꯂꯨꯗꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯍꯦꯔꯣ ꯑꯃꯅ ꯃꯩ ꯍꯧꯈ꯭ꯔꯦ, ꯑꯃꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯔꯣꯖꯔ ꯇꯞꯅ "ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯨꯔꯥꯜꯂꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ." ꯖꯦꯀꯣꯕꯅ "ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯕ? ꯇꯥꯃꯣ, ꯅꯆꯟꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ? ꯅꯇꯨꯒꯤ ꯑꯣꯏꯔꯝꯃꯒꯅ ꯀꯝꯗꯧꯕ?"